lamgi wahauda khunjasing khuthoknabada Asok Apan kaya yaure athingba thamkhre ngasi nungthil Tamenglong district ki manung chana lairiba khunjau Dailong Dulan khulgi khunjasingna lamgi wahauda khuthoknabada khunja kaya Asok Apan yauduna hospital da laikanakre mafam sing aduda district administration na curfew thamjinkhre hairi lamgi wahauda ningai sangdan aduna khatna choinabagi thodok thokraba matung da hariba khul asida rally chanaba tharang tawriba asida pamdaba thodok tholakpa yabagi akiba leibadagi district magistrate Dr. L Tangsing Dangsawana Tamenglong Town, Dalong, Dungalong, amasung All Tamenglong ki kulpum na Meeoi mga dagi hena punba yadaba, mi sibaya kuchukulay puduna chatpa yadabagi athingba, Bharatiya Nagrik Suraksha Sanhitya 2023 ki section 163 ki athingba thamkhre athingba si kudaktagi makhataba order thoktriba phawa chanagani hairi. Amaromda Tamenglong district ki town church union ki president Dr. Guigung Dai Panmaina Tamenglongi mayam da pamdaba thodok makhata na thoaloisi haina appeal tawri athuba matamgi manungda district asida tangdu leitaba laklasanu makhata na khana choina ba tawroisi haiba wafam Tamenglong church town gi president gi cherol amana hairi lan thoglakpa yai ki bedagi Pakistan gi army ke apaktak nana resignation paper pisinakre tha sige kungani thoida Jammu and Kashmir gi Pahalgam da terrorist attack ta lamkoiba kunga taru hat khaba matung India lengang na paikhalakliba Security ki oiba tongan makhongthang asina Pakistan amasung India gi marakta lan tholakpa yai ki bedagi Pakistan gi masing yamlaba army kaya paktak nana resignation paper pisinakre hairi Pakistan army gi general headquarter Rawalpindi dagi thokba confidential advisory notice amagi matung ina hauji India lengak na security gi oina major kaya lokhatpada natuna India amasung Pakistan gi ngamkhai paringda India ki leiriba security personnel singna chatharagliba security ki movement asida Pakistan ki army singna makhoi ki mathakta lan horakpa yai haiba jingnabadagi hairiba Pakistan ki masing yamliba army sing paktaknana resignation pisilakhibani nakalamromda Pakistan ki masing yamlaba army singna paktaknana resignation pisinba siga mari leinana Major General Faisal Mahmud Malik HIM DG ISPR na Pakistan ki leiriba army officer amadi soldier sing da moral down tawna bakhangan baga loinana chiraba tanfam asida ikhoi masel ama toina lepminaduna Pakistan ki damang lepminaba mathau tai haina khangan khre ningsing beya badi Pahalgam attack thokraba matungda India lenga ki maikai dagi Pakistan ki mathakta yaning daba phongdoktuna India da bija paiduna leiriba Pakistan national sing athuba matamda India thadongna bakhangan batan natana India amasung Pakistan ki marakta tawna khiba Indus Water Treaty adu khudaktagi handokpa yauna tongan ba warif kaya lawkhiba leirabani Manipur police na state sida illegal Bangladeshi amadi Pakistani national sing leibra haina thiba hokre Jammu and Kashmir gi Pahalgam terror thodok matung India government na lawkhalakpa tharangi manung chana Manipur police na state asida ain kaina changlakpa Bangladesh macha sing amadi Pakistani macha sing thi humbagi thabak chathaba hokre PTI gi pau matung ina Manipur police na hanbo ina thi humbagi thabak survey and verification tampaki tungan ba mafam sing maru oina lilong minuthong kwakta mayang Imphal Sora amasung kairang da chathaki Manipur da ballot visa natraga inner line permit ILP yaudana unauthorized oiba mawongda foreign national sing leire haibigi intelligence ki pau fangbadagi Manipur police na thi humbagi thabak chathaba hokhibani thi humbagi thabak paksana chathanaba Manipur police ki makhok thongba official singna Police station khudingmak ka khangan khibaga loinana thi humbagi thabakta karigumba ain kaina Bangladesh amadi Pakistan masa singleiramba thengnarabadi makhoi gi mathakta chapchaba legal action sing lokhatna basu khangan khre haidi amaromda Manipur gi ADGP office na thadorokpa cherol amada ballot document paidaba Bangladesh amadi Pakistan masa sing leibra haina thibagi thabak ahanbagi oina tampaki khandoklaba mafam khara chathaba hore Manipur da illegal oina foreign national sing leiramba yabagi oithokpa lei haibagi intelligence ki pau phangbaga thiba humbagi thabak chathanaba police station singda khangan baga loinana leiramba thengnarabadi makhoi gi mathakta chapchaba ain gi oiba thabak lokhanaba khangan khre hairi atopa makok thongba police officer amana phongdorokpagi matung ina verification process ta phangba document sing ningthina record tawnaba police station khudingmakta khangan khre ngarang nahal Gujarat ta thi humbagi thabak chathabada ballot document pairambada Bangladesh amadi Pakistan macha lising ama hena masa khangdopa ngamkhiba dumangna maram oiraga Manipur da so thi humbagi thabak asi chathabani official aduna makha tarduna awang nongpok lamdang sing maru oina Manipur da ain kaina mitop changsilakpagi wathok chahi kaya gi mamangdagi mayoknaduna lakli mamang chahi 2024 gi December thada Manipur police na Imphal West ki manung chanba mayang Imphal dagi ain kaina changsilakpa Bangladesh macha kunga mapan phagatpa ngamkhi makha na foreign national sing asida changsinaba inner line permit ILP pass amadi atai sasinaba document sing pirambada chenaba revenue department ki official su phaba leikrabani
ꯃꯔꯨꯑꯣꯏꯅ ꯄꯍꯜꯒꯥꯝ ꯊꯧꯗꯣꯛ ꯃꯇꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯃꯩꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯁꯤꯟꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯍꯜꯒꯥꯝ ꯊꯧꯗꯣꯛ ꯃꯇꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯚꯤꯖꯥ ꯄꯥꯏꯕ ꯄꯥꯀꯤꯁꯇꯥꯟꯁꯤꯡ ꯃꯈꯣꯏꯒꯤ ꯚꯤꯖꯥ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 28ꯇ ꯃꯇꯝ ꯂꯣꯏꯍꯟꯗꯨꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯇꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯈꯤ꯫ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯔꯅꯥꯏꯒꯤ ꯅꯠꯇꯦ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯈꯥ ꯆꯠꯊꯍꯟꯅꯤꯡꯉꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 75 ꯐꯥꯒꯠꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯐꯥꯒꯠꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 15, ꯅꯨꯄꯤ 35 ꯑꯃꯗꯤ ꯑꯉꯥꯡ 10 ꯌꯥꯎꯈꯤꯕꯅꯤ꯫ ꯍꯣꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯥꯟꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯧꯔꯤ? ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯀꯨꯀꯤ ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟ ꯍꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃ ꯇꯥꯜꯂꯤ꯫ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯃꯤꯇꯩ ꯍꯥꯠꯄ, ꯃꯤꯇꯩꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯀꯨꯀꯤ ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄꯅ ꯃꯤꯇꯩ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯇꯩ ꯐꯥꯒꯅꯤ, ꯃꯤꯇꯩ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ ꯀꯨꯀꯤꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯀꯔꯤꯅ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯧꯑꯣꯡ ꯊꯧꯗꯥ ꯑꯁꯤꯅ ꯇꯥꯛꯏ? ꯃꯅꯤꯄꯨꯔꯗ PR ꯂꯩꯔꯕꯁꯨ PR ꯆꯤꯡꯒꯤ ꯂꯝ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗꯗꯤ ꯆꯠꯅꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯑꯃꯠꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯆꯠꯄ ꯌꯥꯍꯟꯗꯅ ꯊꯝꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤ ꯌꯥꯎꯅ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯝꯕꯤ ꯆꯠꯄ ꯌꯥꯍꯟꯅꯕ ꯍꯣꯠꯅꯔꯨꯔꯦ꯫ ꯃꯗꯨꯁꯨ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯊꯤꯡꯕꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯀꯨꯀꯤꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯀꯨꯀꯤꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ MLA 60 ꯂꯩꯕꯒꯤ ꯃꯅꯨꯡꯗ MLA 10 ꯀꯨꯀꯤꯅꯤ꯫ ꯀꯨꯀꯤ MLA 10ꯅ ꯃꯅꯤꯄꯨꯔ ꯉꯥꯛꯄꯒꯤ ꯊꯧꯒꯥꯏ ꯄꯤꯔꯕꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯐꯣꯡꯅ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ MLA ꯑꯣꯏꯔꯤꯕ ꯔꯥꯖꯅꯤꯇꯤ ꯗꯜꯁꯤꯡꯗꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯐꯅ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯅꯔꯕꯁꯨ ꯂꯥꯟꯁꯤ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯊꯧꯒꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯄꯨꯕꯒ ꯚꯥꯞ ꯇꯥꯗꯕ ꯀꯨꯀꯤꯁꯤꯡ ꯚꯥꯞ ꯇꯥꯍꯟꯗꯨꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯤꯐꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯤ꯫ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯂꯧꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯤꯐꯝ ꯑꯃ ꯃꯦ 3ꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯏꯃꯥ ꯑꯣꯏꯕꯤ, ꯅꯨꯄꯤꯁꯤꯡꯒꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯂꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯇꯅ ꯚꯥꯔꯠ ꯂꯩꯉꯥꯛꯄꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯆꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯏꯍꯧ ꯑꯃ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛ ꯈꯥꯡꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯕ ꯄꯨꯟꯁꯤꯟꯗꯨꯅ ꯏꯍꯧ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛꯅ ꯇꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯅꯥꯅ ꯁꯥꯟꯅꯕ ꯂꯤꯂꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯉꯝꯗꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫
ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯟꯗꯨꯅ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯤꯡꯈꯠꯂꯛꯄꯅꯣ, ꯃꯈꯣꯏꯕꯨ ꯇꯦꯂꯪꯒꯥꯒꯤ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯗꯝ ꯑꯗꯨ ꯉꯥꯛꯅ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯊꯝꯗꯨꯅ ꯃꯁꯥꯒꯤ ꯃꯀꯣꯛꯄꯨ ꯑꯇꯣꯞꯄ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯟꯅꯍꯟꯕꯈꯛ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯦꯟꯒꯗꯕ ꯒꯨꯟꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯈꯛ ꯍꯥꯏꯖꯔꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯑꯐꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯧꯔꯛꯄ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯤꯈꯥ ꯄꯣꯟꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯏꯍꯧ ꯑꯃꯠꯇ ꯑꯣꯏꯅ ꯁꯥꯒꯠꯇꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯕꯁꯤꯡꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦ 3ꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯂꯨꯞꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕꯗꯨ ꯈꯥꯏꯗꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫